Akasbani Imphal, Wahengbam Rajesh na pau pajari. Manipur paikaliba tongan-tongan bachakot thorangi project sing amasung thabak thoram sing kaya yamna kumang chawsilabage habigi matangda Rajapal Ajay Kumar Balana sababati oidna ngasi Imphal da leiba Raj Bhavan gi conference hall da mifam pangthokre. Raja Sarkar gi tongan-tongan ba bibhag sing na paikaliba maruiba chakot thorangi thabak sing amasung miyangi yaifanaba thabak sing gi matangda mifam maduda khanaki hari. Mari leinaba bibhag sing gi administrative secretary sing na marik chumba wapam sing paudongki. PMGSY TB Mukta Bharat Abhiyan Yuba Connect Biksit Bharat Awang Bathaki Task Force Committee na paikatpa awang nungpok lamdamda sana khona ba chawkhat hanba amasung Kendra gi donor mantraloy na paikatpa tongan-tongan ba scheme sigi matangda nahongna na yengsingki mifam aduda Rajapal na thabak thorom sing matam chana loisinaba bibhag amaga pau phaudok phaujin taunaduna thabak loisinaba honaba amadi miyamda khudongchaba sing phanganaba thabak sing lokhanaba khanghanki Churachandpur jila gi Mongjong amasung Silunkhul anigi lonaba mafamda ngasi sakangdaba sing nongmai kapsilapada KNA gi Deputy Commander in Chief amasung mahaka loinaba mioi ani amasung nupi ama yauna mioi mari leikidre Aikoi gi Churachandpur Paumi Francis Songatien hai thodok adu ngasi nungthil Churachandpur shahardagi kilometer 3 lom lap pamafam amada thokibani nongmai kapsilabagi thodok adu suspension of operation suda yaugdaba chingi lalu kangrup amana tawbani haina dabi tawrakli Thodok adu karam na thokibano haibadigi thijenbigi thabak chathaba hokre kenegi mioi singa tongnopa car aduda sakhangdaba singa nongmai round kamarum kapsilakpada makhoi ahum leikidabani madudagi haidorpa nongmai maruna panbadagi ahal oiba nupi amasu leikidabani hari Manipur ki Civil Society Organization ahum Amuko Kokomi amasung Fox ki mihut singa Kendra gi Griham Mantraloy gi official singa ngasi wari sanakre Tangkak ani thona ngasi ayuk pung 12 digi nungthil pung ani phawba amasung nungthil pung ani minute yangkai manga digi nungthil pung ahum minute kun manga phawba mifam adu pangthokki hari mifam adu da loop ahum asigi mioi 18 na saruk yaki Griham Mantraloy gi maikai digi interlocutor AK Misra Intelligence Bureau gi Joint Director Rajesh Kamle Intelligence Bureau gi SP Sunil Kumar amasung Rahul PR yauki Mifam aduda CSO singna Raija sigi National Highway singda ayat apan laitana satok chasin tohonba yahanba laumi singda matik chaba security piba suspension of operation amasung Imphal East ki Gwalta bida thokiba thokdok singi matangda wapam kya pukhatki hari Energy Conservation Building Code Eco Niwas Samhita amasung Energy Conservation and Sustainable Building Code ki matangda awareness program amangasi City Convention Center Imphal pangthokre State Designated Agency MSPDCL na pangthokpa awareness program adu urban local body sing amadi mahut bibhaki technical official singi damak pangthokpani masi Manipurda energy marang kaina phanganaba sem sabagi matangdani hari numit 12 satrakpa Rajgua Awareness amasung Saturation Benefit Camp ngasi Kangpopi Jilagi Lungting Subdivision da leiba Lepland UGB School da loisingkre Camp masta T Gamom Molkon C Aison Lepland amasung Dangsu Tinping da Konsili Asiguma camp ama T Kulen Village su pangtoki camp aduda sarkari scheme sing amasung chakot thorangi paikaliba thabak thoram sing miyam da kupna khanganki Tenokpol jila gi masida leba SDO office ta Pan India Rescue and Rehabilitation of Child Labor Campaign hogdokre. Additional District Magistrate District Task Force ki Nodal Officer na singba thawrumda saruk yaki. Kaithel Mambi Youth Association na sinduna Felicitation Ceremony kam Career Counseling Program mangasi Brighter School da pangthokre handakta 12 parikha thagiba mahiroi kunthrarom pungning thawatki hari. Railways Mantraloy na passenger singi rail tongbagi bara hengakre masi hayengdigi chatnaba hauragani non AC mail amasung express rail gari singi bara kilometer amada paisa ama amasung AC class kina kilometer amada paisa ani hengalagani Mantraloy hai second class ki oina kilometer sanga phawgi manungda chatpa singi bara hengaloi adumoi namak kilometer sanga amadagi lisingama sanga phawgi oinadi lupa manga hengakani kilometer lisingama sanga amadagi lisingani sanga phawbana lupa tara hengakani aduga kilometer lisingani sanga amadagi kilometer lising ahum phawgina lupa tara manga hengakani
पैसेंजर की बरा हेंगटपा असि राजधानी शताब्दी दुरंतो वंदे भारत अमसुंग तेजस कुंबा अखनब रेलगाड़ी सिंगसु चनगनी अनौब बरा असि जुलाई अमदगी बुक तौबसिंगदा चनगनी पाउ लोइजरे।